ꯁꯦ ꯑꯁꯤꯒ ꯖꯤꯁꯦ ꯑꯗꯨ ꯃꯌꯥꯝ Nita Production. ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯗ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯄꯨꯡ 2:30 ꯇꯥꯗꯤ ꯇꯧꯔꯦꯕꯀꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯈ꯭ꯔꯦ ꯆꯥꯛ ꯊꯣꯡꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯐꯨꯔꯤꯠꯁꯦ ꯅꯍꯥꯟ ꯃꯣꯏ ꯃꯄꯥꯒꯤ ꯄꯤꯔꯛꯄ ꯁꯤꯡꯒꯥꯄꯨꯔꯗꯒꯤ ꯄꯨꯔꯛꯄ ꯐꯨꯔꯤꯠꯇꯨꯅꯦꯕꯀꯣ ꯁꯦ ꯑꯁꯤꯒ ꯖꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯄꯤꯊꯣꯛꯄꯗꯨꯒ ꯑꯩꯅ ꯂꯤꯠꯂꯒ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯕꯤꯔꯣꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯒꯦ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯂꯤꯠꯆꯔꯦꯕꯀꯣ ꯑꯗꯣ ꯄꯛꯆꯗꯕ꯭ꯔꯥ ꯃꯌꯥꯝ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯣ ꯆꯥꯗꯤ ꯆꯥꯔꯝꯃꯦ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯆꯞ ꯆꯥꯔꯝꯃꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦ ꯄꯨꯡ 2:30 ꯇꯥꯔꯦꯕꯀꯣ ꯌꯥꯝ ꯊꯦꯡꯈ꯭ꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯡꯕꯗꯣ ꯃꯌꯥꯝ ꯈꯦꯆꯤ ꯊꯣꯡꯉꯦ ꯈꯦꯆꯤꯁꯦ ꯑꯩꯅ ꯃꯌꯥꯝ ꯍꯥꯞꯆꯔꯒꯅꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯍꯥꯞꯆꯔꯒ ꯊꯣꯡꯕꯅꯦꯕꯀꯣ ꯈꯔ ꯄꯦꯇꯛ ꯇꯧꯅ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯑꯗꯣ ꯑꯩ ꯆꯥꯛ ꯆꯥꯕ ꯍꯧꯔꯒꯦꯕꯀꯣ ꯐꯤꯁꯤꯁꯨ ꯌꯥꯝ ꯐꯔꯝꯃꯤ ꯑꯗꯣ ꯂꯤꯠꯄꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯁꯦ ꯑꯁꯤꯒ ꯖꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯍꯧꯔꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯥꯛ ꯑꯉꯧꯕ ꯑꯣꯏꯗ꯭ꯔꯦ ꯆꯥꯛ ꯑꯉꯥꯡꯕ ꯑꯣꯏꯔꯦ ꯆꯥꯛ ꯑꯉꯥꯡꯕ ꯍꯥꯏꯗꯤ ꯈꯦꯆꯤ ꯑꯣꯏꯅ ꯇꯧꯔꯦꯕ ꯈꯦꯆꯤꯁꯤꯁꯨꯅꯦ ꯑꯄꯦꯠꯄ ꯑꯣꯏꯅ ꯇꯧꯔꯕꯅꯤ ꯃꯌꯥꯝꯀꯣ ꯃꯌꯥꯟ ꯁꯕꯖꯤ ꯃꯌꯥꯝ ꯍꯥꯞꯆꯜꯂꯒ ꯊꯣꯡꯉꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯗꯅ ꯃꯣꯇꯣꯔ ꯎꯇꯤ ꯈꯛꯇꯪ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯤꯁꯤꯁꯨ ꯁꯤꯡꯖꯨ ꯑꯁꯤꯗꯅ ꯑꯩꯅꯅꯦ ꯕꯨꯖꯤꯌꯥ ꯑꯁꯨꯕꯗꯣ ꯁꯨꯔꯒ ꯍꯥꯞꯄꯅꯦꯕꯀꯣ ꯃꯌꯥꯝ ꯕꯗꯥ ꯀꯣꯕꯤꯒ ꯕꯨꯖꯤꯌꯥꯒ ꯇꯧꯔꯒ ꯑꯁꯤꯁꯨ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯁꯤꯒꯅ ꯕꯣꯔꯥ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯊꯕꯤ ꯂꯩꯔꯦ ꯇꯤꯜꯍꯧ ꯈꯛꯇꯪ ꯂꯩꯔꯦ ꯑꯗꯨꯒ ꯉꯥ ꯄꯤꯁ ꯑꯃꯒ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤ ꯁꯤꯠꯇꯅꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯟꯅ ꯇꯣꯠꯈꯤꯒꯦ ꯐꯖꯅ ꯇꯣꯠꯇ꯭ꯔꯗꯤ ꯍꯥꯎꯇꯦꯕꯀꯣ ꯐꯖꯅ ꯇꯣꯠꯈꯤꯒꯦ ꯃꯨꯟꯅ ꯅꯪ ꯆꯥꯗꯣꯏꯔꯣ ꯊꯨꯝ ꯌꯥꯛꯈ꯭ꯔ ꯃꯥꯜꯂꯦ ꯇꯨꯝꯃꯅꯤ ꯈꯥꯖꯤꯟꯈ꯭ꯔꯕ ꯈꯪꯗꯦ ꯑꯩꯅ ꯑꯗꯣ ꯃꯌꯥꯝ ꯆꯥꯏꯒꯦ ꯈꯦꯆꯤꯁꯦ mày mau lên mẹ chị Tùng nó dậy mày xin bò nào vậy cái xin hấp chứ về xuống như bò nào anh đầu này không mẹ xin chú cho hậu đeo đấy Tùng nó dậy anh nó còn nó giờ khá được không kìa ꯃꯌꯥꯝꯁꯤꯅ ꯎꯇꯤ ꯑꯁꯪꯕꯗꯤ ꯅꯠꯇꯦꯕꯀꯣ ꯎꯇꯤ ꯃꯣꯇꯣꯔ ꯑꯁꯪꯕꯅ ꯇꯧꯕꯅꯤ ꯉꯥꯁꯤ ꯍꯥꯎꯔꯝꯃꯦ Cái cuồng nó
ꯃꯌꯥꯝꯒꯤ ꯊꯨꯝ ꯆꯥꯛꯄ ꯅꯝꯉꯝꯗ꯭ꯔꯦ ꯁꯥꯏꯗ ꯆꯥꯁꯜꯂꯨꯗꯣ ꯑꯇꯩꯗꯤ ꯇꯧꯔꯝꯗꯦ ꯁꯤꯡꯖꯨꯁꯤꯅ ꯍꯥꯎꯔꯦ Apa tapi itu nak, macam squash tak sebiji mana? Mana? Yang mau hero sebenarnya hao, hero cuma nam nambi tahu dia bayam, awalnya. Đó mày làm cha nó mày làm đồ ăn tay cho kìa con anh hồi xin nào cái mấy cái video thì chừng video bao rồi cái đi mày vậy mà chăm nó tàu video mà nó share tàu video được bây giờ bạn comment từng video rồi con đó subscribe tàu đi cầu video nào cầu video nào con mày comment जाएगी फ्री से बजे जाएगा comment थम video mà nó sao nó rồi đó những cái một cái cái chơi của nó cũng rồi ada subscribe dulu kau bikin komen